Manipur News Reader gi channel gi video amta thagatsage ngasi January gi tang tarukta Catholic school sing athingba thamle lamdam asida leiriba Catholic school punamak matam kaktana thingjil haina KCP PWG gi PRO sing khai nganbana thadorak pasarul amana hairi Sairol asina makata na hairi bedi Catholic Education Society Manipur gi makada leiriba school singi wathok asi matam pumbada admission gi matam na ngakta oi haibasi lamdam asida leiriba mipum khudingmak na khangnaraba ngaktani masina maram oiduna lupna tawgudaba kya leirabasu thabak oina hekta pangthokpa ngamde khunai asibu khaibung tahanba luppu lana uhanba mahairoi sangsingbu lalonba amasum lupki maru oiba miyoi kya bu yeknabagi makhutta tahan khibaga mari leinana Catholic school sing matam kaktana thingjinbagi warep lawkhibani hainasu pawsin makhatana phongdorakli aduga mayam channel asibu nungsibiduna yengbiba taragadi subscribe tawdaba kangu subscribe tabiramu aduga video asibu share tabiyu like tabiramu share ga video side lusinjarage and thank you guys.